ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯉꯁꯤꯅ? ꯁꯧꯒ꯭ꯔꯤ ꯊꯣꯡꯗꯣꯏꯅꯤ. ꯁꯤꯅ ꯀꯥꯡꯍꯧ ꯑꯃꯒ. ꯍꯧꯖꯤꯛ ꯏꯟꯁꯥꯡ ꯃꯍꯤ ꯊꯥꯡꯒꯠꯂꯦ ꯁꯣꯝꯗꯅ. ꯑꯗꯨꯒ ꯁꯤꯗ ꯀꯥꯡꯍꯧ ꯉꯧꯅꯕ ꯊꯥꯎ. ꯁꯤꯗ ꯀꯥꯡꯍꯧꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯦ. ꯃꯪꯒꯟꯁꯦ ꯍꯥꯟꯅ ꯇꯥꯎꯔꯒꯦ. ꯑꯗꯨꯒ ꯎꯆꯤꯅꯥꯁꯨ ꯑꯃꯨꯛ ꯉꯧꯅꯕ. ꯁꯤ ꯁꯥꯔꯤꯉꯩꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡ ꯑꯃꯨꯛ ꯁꯣꯏꯍꯧꯔꯒꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯇꯤꯜꯍꯧꯁꯦ ꯈꯔ ꯌꯥꯝ ꯊꯥꯛꯑꯒꯦ ꯍꯣꯔꯦꯟ ꯃꯍꯤ ꯏꯔꯥꯡ ꯂꯥꯡꯗꯅꯕ. ꯃꯔꯣꯏ ꯃꯄꯥꯡꯁꯤꯅ ꯃꯄꯪ ꯑꯣꯏꯅꯕ. ꯁꯧꯒ꯭ꯔꯤ ꯌꯥꯝꯃꯜꯂꯁꯨ ꯁꯤꯟꯒꯅꯤ. ꯑꯗꯒꯤ ꯃꯔꯣꯏ ꯋꯥꯠꯂꯁꯨ ꯑꯃꯨꯛ ꯃꯍꯤ ꯏꯔꯥꯡ ꯂꯥꯡꯉꯅꯤ. ꯁꯤꯡꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯄꯥꯅ ꯄꯥꯅ ꯁꯣꯏꯔ ꯊꯥꯛꯑꯒꯦ. ꯑꯃꯨꯛ ꯁꯨꯒꯥꯏꯗ꯭ꯔꯁꯨ. ꯇꯤꯜꯍꯧꯒ ꯁꯤꯡꯒꯁꯦ ꯍꯥꯟꯅ ꯊꯥꯛꯆꯜꯂꯒꯦ. ꯏꯁꯤꯡ ꯌꯥꯝ ꯁꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯍꯦꯛꯇ ꯊꯥꯗꯔꯦ ꯑꯩ. ꯉꯥꯔꯤꯁꯦ ꯍꯣꯔꯦꯟ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯃꯍꯤꯁꯦ ꯏꯔꯨ ꯂꯨꯗꯅꯕ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯦ ꯈꯤꯇꯪ ꯈꯛꯇ ꯍꯥꯞꯀꯦ. ꯃꯣꯔꯣꯛ ꯑꯇꯦꯛꯄꯅ ꯊꯥꯛꯀꯗꯣꯏꯅꯤꯅꯕ ꯃꯍꯤꯁꯦ ꯏꯔꯨ ꯂꯨꯅ ꯎꯗꯅꯕ. ꯊꯥꯎ ꯁꯥꯔꯦ. ꯍꯋꯥꯏꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛꯑꯒꯦ. ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯛꯇꯪ ꯊꯝꯃꯒꯦ. ꯀꯥꯡꯍꯧꯒꯤ ꯆꯅꯝ, ꯀꯥꯡꯍꯧꯁꯦ ꯑꯩꯗꯤ ꯃꯪꯒꯟꯒ ꯎꯆꯤꯅꯥꯒꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯉꯧꯋꯦ. ꯃꯪꯒꯟꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯎꯒꯗꯕ, ꯎꯆꯤꯅꯥꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯎꯗꯣꯏꯕ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯇꯥꯛꯄꯤꯔꯛꯄꯗꯣ. ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯉꯧꯔꯒ ꯍꯣꯔꯦꯟ ꯄꯨꯟꯁꯤꯟꯗꯣꯏꯅꯤ. ꯌꯥꯗꯤ ꯌꯥꯔꯛꯇꯣꯔꯦ ꯍꯋꯥꯏꯁꯦ. ꯉꯥꯛꯇꯪ ꯊꯝꯈꯤꯒꯦ. ꯃꯥ ꯂꯩꯔꯤꯉꯩꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯁꯥꯡꯁꯤꯁꯨ ꯑꯃꯨꯛ ꯁꯧꯔꯦ. ꯌꯦꯡꯒꯦ. ꯁꯤꯗꯤ ꯄꯥꯏꯕꯁꯦ ꯑꯩꯅ ꯁꯥꯔꯕꯅꯤꯅ ꯐꯖꯅ ꯁꯧꯔꯦ. ꯉꯥꯛꯇꯪꯗꯤ ꯁꯧꯍꯟꯈꯤꯒꯦ. ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯇꯝꯃꯛꯄꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯖꯥꯅꯤꯗ. ꯑꯩꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ. ꯃꯌꯥꯝꯗꯕꯨꯗꯤ ꯕꯣꯔꯤꯡ ꯆꯨꯒꯗ꯭ꯔꯥ ꯈꯪꯗꯦ. ꯍꯋꯥꯏ ꯄꯣꯛꯈꯥꯏꯕ ꯍꯧꯔꯛꯑꯦ. ꯆꯥꯛ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ 5 ꯇꯝꯕ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯕ ꯇꯝꯕ ꯍꯧꯔꯦꯕ. ꯊꯣꯡꯍꯟꯕ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ. ꯇꯝꯕ ꯅꯠꯇꯦ. ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯆꯦꯡ ꯇꯥꯏꯌꯦ. ꯁꯤꯡꯖꯃꯩꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯆꯦꯡ ꯇꯥꯏꯌꯦ. ꯑꯗ ꯃꯥꯅ ꯆꯦꯡ ꯇꯥꯏꯕꯁꯤ ꯃꯇꯝꯗꯨꯗꯗꯤ ꯕꯁ ꯈꯛꯇꯅꯦꯕ ꯆꯦꯜꯂꯤꯁꯦ. ꯑꯗꯨꯅ ꯑꯍꯤꯡꯗ ꯕꯁꯇꯨꯗ ꯇꯣꯡꯉꯒ ꯃꯣꯏ ꯆꯤꯡꯗꯥꯏꯕꯤ ꯃꯌꯥꯝꯁꯦ ꯆꯠꯈꯤꯗꯣꯏꯅꯦꯕ. ꯑꯩꯅ ꯇꯨꯝꯃꯤꯉꯩꯁꯤꯗ ꯆꯪꯁꯤꯜꯂ ꯍꯥꯏꯔꯝꯗꯣꯏꯅꯦꯕ. ꯅꯪ ꯏꯟꯁꯥꯡꯗꯣ ꯍꯣꯔꯦꯟꯅꯦ ꯁꯨꯃꯥꯏꯅ ꯊꯣꯡꯉꯨꯀꯣ. ꯁꯧꯒꯠꯂꯀꯥꯟꯗꯅ ꯁꯤ ꯊꯥꯛꯎ, ꯊꯥꯎ ꯉꯧꯀꯥꯟꯗꯅ ꯁꯤ ꯊꯥꯛꯎꯅ ꯇꯥꯛꯑꯝꯗꯣꯏꯅꯦꯕ. ꯏꯅꯥꯛꯇ ꯐꯝꯃꯒꯗꯤ ꯅꯣꯡꯇ ꯇꯥꯛꯄꯤꯔꯛꯇꯕ. ꯑꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯗꯨ ꯃꯥꯅ ꯍꯥꯏꯕꯗꯣ ꯇꯧꯗꯣꯏꯅꯦꯕ. ꯁꯣꯏꯔꯒꯅ ꯃꯊꯪꯒꯤ ꯊꯣꯡꯕꯗ ꯑꯃꯨꯛ ꯁꯦꯝꯗꯣꯛꯀꯗꯣꯏꯕ.
ꯑꯗꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩ ꯎꯇꯤ ꯊꯣꯡꯕꯗ ꯉꯥꯃꯨ ꯂꯩꯔꯧ ꯊꯥꯛꯄꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯏꯃꯥꯅ ꯎꯇꯤ ꯊꯣꯡꯉꯣꯗꯤ ꯍꯥꯏꯔꯝꯃꯕ ꯑꯩꯉꯣꯟꯗ ꯍꯋꯥꯏꯁꯦ ꯂꯧꯈꯠꯂꯒꯦꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯎꯇꯤ ꯊꯣꯡꯕꯒꯤ ꯋꯥꯔꯤꯗꯣ ꯂꯤꯖꯔꯛꯀꯦꯕ ꯎꯇꯤ ꯊꯣꯡꯕꯁꯤꯗ ꯑꯩꯁꯤꯅ ꯏꯃꯥꯅ ꯁꯤ ꯊꯥꯛꯑꯣ ꯍꯥꯏꯕꯗꯣ ꯑꯉꯥꯡꯅꯤꯅ ꯇꯨꯝꯂꯤ ꯇꯧꯔꯒ ꯇꯥꯕꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯇꯥꯍꯧꯗ꯭ꯔꯕ ꯑꯗ ꯐꯖꯅ ꯎꯇꯤ ꯊꯣꯡꯕꯁꯦ ꯅꯨꯃꯤꯠꯇꯣ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯟꯖꯥ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯗꯥꯕꯒ ꯀꯩꯀꯩꯗꯤ ꯂꯣꯏꯅ ꯆꯞ ꯆꯥꯔꯦ ꯑꯗꯨ ꯏꯁ ꯄꯣꯛꯈꯥꯏꯔꯛꯏꯍꯦ ꯑꯗꯨꯒ ꯉꯥꯃꯨ ꯂꯩꯔꯧꯁꯦ ꯑꯩꯅ ꯃꯄꯨꯝ ꯐꯖꯅ ꯊꯥꯛꯑꯕ ꯏꯃꯥꯅ ꯏꯝꯐꯥꯜꯗꯩ ꯍꯜꯂꯛꯑꯒ ꯃꯤꯜꯗ ꯑꯃꯨꯛ ꯆꯦꯡ ꯇꯛꯄ ꯆꯠꯄꯁꯤꯗ ꯃꯤꯜꯗ ꯄꯨꯊꯣꯛꯑꯒ ꯆꯥꯗꯣꯏꯅꯦꯕ ꯆꯥꯛꯁꯦ ꯃꯣꯏ ꯆꯦꯡꯗꯥꯏꯕꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯁꯤꯗ ꯉꯥꯃꯨ ꯂꯩꯔꯧ ꯃꯇꯨꯝ ꯊꯥꯛꯄꯗꯨꯗ ꯃꯣꯏꯅ ꯑꯝꯇꯪ ꯑꯩꯒꯤ ꯆꯥꯛ ꯈꯨꯊꯣꯡꯗꯣ ꯎꯔꯒ ꯅꯣꯛꯄꯗ ꯑꯗꯨꯒꯅꯦ ꯑꯗꯨꯝꯁꯨ ꯁꯣꯟꯅꯗꯣꯏꯅꯦꯕ ꯅꯪꯒꯤ ꯎꯇꯤꯗꯣ ꯉꯥꯃꯨ ꯂꯩꯔꯧ ꯊꯥꯛꯄ ꯎꯇꯤꯗꯣ ꯌꯥꯝ ꯍꯥꯎꯈꯤꯕꯅꯦꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯛꯅꯅꯦꯕ ꯑꯩꯉꯣꯟꯗ ꯅꯣꯛꯅꯤꯡꯖꯥꯠꯅꯤ ꯌꯥꯝꯅ ꯇꯦꯖꯄꯇꯥ ꯇꯤꯜꯍꯧ ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯄꯥꯝꯕꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯤ ꯑꯗꯨꯅ ꯏꯅꯧ ꯅꯧꯔꯤ ꯁꯧꯒ꯭ꯔꯤ ꯑꯉꯧꯕꯗꯨꯗꯤ ꯄꯥꯝꯕꯤ ꯑꯃꯅꯤꯗꯤ ꯍꯦꯟꯅ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤꯁꯦ ꯁꯤꯕꯨꯗꯤ ꯐꯖꯅ ꯍꯧꯔꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤ ꯃꯅꯥꯅꯦ ꯊꯣꯡꯒꯗꯣꯏꯁꯦ ꯑꯩꯅ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯉꯥꯡꯕꯁꯦ ꯏꯟꯁꯥꯡꯗ ꯌꯥꯎꯕꯗꯣ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡꯕꯁꯤꯁꯨ ꯊꯑꯣꯏꯅ ꯈꯥꯏꯖꯤꯜꯂꯛꯏꯅꯤ ꯁꯤꯅ ꯆꯅꯝꯅꯦ ꯆꯅꯝꯗꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯖꯤꯔꯥ ꯐꯗꯤꯒꯣꯝ ꯃꯔꯨ ꯈꯤꯇꯪ ꯑꯃ ꯁꯨꯔ ꯊꯛꯆꯜꯂꯒꯦ ꯁꯦꯡ ꯑꯁꯨꯕꯅꯦ ꯃꯆꯨ ꯍꯤꯡꯁꯨ ꯈꯤꯇꯪ ꯍꯥꯞꯀꯦ ꯎꯆꯤ ꯃꯅꯥꯁꯦ ꯊꯥꯖꯗꯅ ꯃꯅꯝ ꯑꯃ ꯊꯣꯛꯄꯅꯤ ꯃꯅꯝ ꯍꯥꯠꯅꯅꯕ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯅꯥ ꯎꯆꯤ ꯃꯅꯥ ꯍꯥꯞꯆꯤꯜꯂꯒꯦ ꯉꯥꯁꯦ ꯑꯅꯤ ꯈꯛꯇꯪ ꯊꯥꯛꯑꯒꯦ गरम मसाला मीट मसाला खितंग हंगा थाचल्लगे थाचल्लगे खितंग सौगी मनाजे थाचल्लगे सौगी थाचल्लगे अमुक्तंग ओखाइगे नाउ सौहनगिदोइने मैतै बोरी खरा अमगा थाचल्लगे
ꯃꯁꯤ ꯃꯅꯥꯁꯤꯁꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯨꯟꯖꯜꯂꯛꯑꯦ ꯍꯋꯥꯏꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯊꯨꯝ ꯊꯥꯛꯆꯤꯜꯂꯒꯦ ꯐꯗꯤꯒꯣꯝꯁꯦ ꯈꯤꯇꯪꯗꯤ ꯈꯨꯏꯔꯦ ꯐꯗꯤꯒꯣꯝꯁꯦ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯦꯝꯄꯣꯛꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃ ꯇꯥꯛꯑꯦ ꯁꯨꯃꯥꯏꯅ ꯁꯧꯒꯠꯂꯛꯄꯁꯤꯗ ꯏꯁꯤꯡ ꯑꯌꯤꯡꯕꯁꯦ ꯈꯤꯇꯪ ꯈꯛꯇꯪ ꯍꯥꯞꯄꯣꯌꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯁꯨ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯩ ꯃꯨꯊꯠꯂꯒꯦ ꯀꯥꯡꯍꯧꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯃꯁꯤꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯀꯥꯡꯍꯧꯒ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯥꯞꯊꯖꯔꯒꯦ ꯃꯤꯅꯨ 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 우주주주주주주 우주주주주주주 손에서 미누 말라에 미누 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 이상 맛sắc 양 파자래 와우 ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯊꯣꯏꯕꯤꯒꯤ ꯁꯤꯟꯊꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ